nupi khakki oiba university ama Manipurda lingkhatnabagi pandam thamli N Rasmohan nupi khakki oiba university ama Manipurda lingkhatnabagi pandam thamli haina Dhanamanjari University ki Vice Chancellor Professor N Rasmohan phongdokre wafam asi Dalit Sahitya Academy Manipur India na sinduna Manipur Press Club ta pangthokiba tara marirak suba National Dalit Sahitya Conference thauramda phongdokhibani Tauramadu New Delhi da leiba Bharatiya Dalit Sahitya Academy ki National Secretary Dr. Yumna Mahendra Kumar amadi Manipur ki Smart Security Service ki Secretary Laimuzam Pratap na thauram mapusing oina saruk yakhibaga loinana Resource Person oina National and International Teacher Awardee Texam Rameswar Maitai na saruk yakhi Tauramadu ki saruk ama oina layeng bagi lamda kathoktuna laktaba Dr. Ahumda Certificate Khudol tamduna makoibu pungning thawutki amaromda pongna pamlamda masibu saithaba saireng saiden nabasu pangthokki Tauramadu ki matangda wa ngangleduna Professor N Rasmohan makha tana hai miyoiba aikoi masel gi marakta tongan bakhenaba kaya leiri kenaribi singa sigi manungda lamdam asigi nupi singna lawriba thawdang asi malem pumba ngaknaribani masimagna lamdam asida nupi khakki oiba university ama lingkhatnaba pandam thamli hairaduna afaba lamdam ama semnabagi damak haurakliba nahasingda amana amabu mateng pangnaba haibasi khanghanba tangai fade amadi thabak ama tawbu matamda ima leibak ki damak khalaga tawmina si haibu wafam phongdokhi